Moreh gi Govajang village ta Changsinduna Leiramba Myanmar Macha humfu Mashak Khangdokle loinana Moreh police khanghalamdana Assam Rifles na biometrics lauramle. Myanmar dagi miyoi kaya ngamkhai lana Manipur gi mafam kaya da changsilakpa leptri haibagi khudam fangle. Moreh subdivision gi manung channa leiba Indo-Myanmar border pillar marfu naknaba Govajang village mayada Moreh gi additional SP MD Riyazuddin na luchingba team amana operation chathabada miyoi sing adu thengnakhibani. Border security force amasung Assam Rifles yauna chathakiba operation aduda nupi amasung angang yauna miyoi humfu adu Mashak Khangdokpa ngamkhibani. Pau asigi matung inna miyoi sing adu Moreh police ta pau amata piramdana mafam aduda leiba Assam Rifles na biometrics capture tawramle hairi. Haukiba July tang 15 gi ayuk anganmada chathakiba operation aduda miyoi chaniga marfu identify tawnanaba hotnaki. Makhoi manungda miyoi humfudi Myanmar dagi changlakpa refugee oiramkhibani. Miyoi sing adu biometrics launanaba khanganbada Assam Rifles na numit kharagi mamangda biometrics record laukhre haina fongdorakhibani. Assam Rifles na Myanmar dagi changlakpa miyoi sing adu state machinery gi ayaba yaudana biometrics record laukhre haibasi angakpa ama oiri. Tengnapal District Police ki maikaidagi high river refugees sing amuk hanna biometrics report laugadabani haina khangankre. Loinana Myanmar dagi changsilaktuna Manipur gi ngamkhai manungda leiriba miyoi sing adu tha khudingi Moreh police ta appear tawnanaba thausil kaya su paikhatpa yai hairi. Myanmar ga tainariba Manipur gi Kamjong district ta masing yamlaba Myanmar macha sing changsilakle haibagi wathok leiringaida nauna Govajang village ta miyoi kaya changsinduna leiramba thengnarakibani hairi.